Connect News Media tabiriba singbu taramna okchari. FIFA World Cup 2026 ta Spain bu champion ohen khibada achoba pillar ama oikhiba chahi 18 gi superstar Lamine Yamal mahakna goal hek chanbaga mahaki khucha sing nungsita 304 iba hek ui masi subnagi goal celebration khakta nate mahakna angang oiringai amadi chawrakhiba mafam adugi identity ni ngasi world Lamine Yamal bu Spain amadi Barcelona gi superstar footballer oina khangnei amadi mahaki annual income in terms of crore rupees ni adubu Lamine Yamal gi family lairaba amadi awatpana thalaba matamsu nangki matamaduda mahaki mapana family bu puk thaknanaba footpath singda chananaba thiba taki lairaba struggle amadi atopa singi matengna haukiba journey asigi wari aduki matik inspirational oibata natana emotional su oi Interesting oibo wafamdi Yamal gi mingi marumda struggle amadi miyo nigi matengi wari lodli makoina mahaki family gi khwaidigi waraba matamda mateng tauki Prithvi pumbagi football fans singi marakta Lamine Yamal subnagi mahaki game gi damakta natana mahaki inspiring life ki maramda su discuss taunai Lamine Yamal gi goal scoring gi matungda mahaki khucha singna 304 semduna utpa uramgani masi record natraga jersey number gi indicate nate tasengna 08304 Spain gi Catalonia gi lever singi lefam Rocafonda area gi postal code ni Yamal mafam asida chaurki mafam asi masing yamlaba migrant family sing amadi paisa leitaba lairba singi lefam oina khangnei mahak mafam asida apikpa flat amada lerakhi masida kitchen amadi bedroom ka amata oirami Lamine Yamal na masi lawi madudi mi ama aduki matik achoba oiraklabasu mahaki horakpham kaidongda kauroidabani maram asina ni achoba stage khudingda mahak 304 utna mahaki angang oiringai mahaki horakpham amadi mafam asigi struggle bu ningsingli Lamine Yamal ngasi prithvi gi khwaidagi popular footballer singi manungda ama oina ningsingnai adubu mahaki angang oiringai gi matam yamna wana lenki Maki mapa Munir Nasroi Morocco amadi mama Sila Ebana Equatorian Guinea dagi Spain da laki makhoi anina afaba punsi marel thirakpada Catalonia yoraki adubu horakpa chahi sing sel thumgi struggle na thanki handak pikiba interview amada Lamine Yamal na haiki madudi maki mama yamna chahi nauna mama oiki imungi sel thumgi phibam aduki matik fatkidabana maki mapana kyarak imungi puk thangnanaba honabada footpath amadi sorokta chananaba thiba taki Lamine Yamal na haiki asengba pressure di masi oirami madudi mahaki mama mapana khangki football field da phangba pressure masigi mamangda karisu natte Lamine Yamal gi mapung phaba maming Lamine Yamal Nasroi Evana ni Spain gi chanabi gi matung ina angang singi mingda mapa amadi mama animaki surname habnai adubu prithvi na mahak pusubnagi Lamine Yamal gi mingda khangnai Lamine amadi Yamal animak Arabic wahini Lamine gi अर्थ पुक्चेल सेंगबा नत्रगा थाजबा याबा मी हाइबनी अदुगा Yamal gi अर्थना फजबा नत्रगा अट्रैक्शन हाइबनी अदुबु माकी मिंगी ख्वाइदिगी स्पेशल ओइरिबो वाफमदी वही सिंग असिगी अर्थ नते मसिगी मरुमदा लेरिबा वरी असिनी Spanish media report kayagi matung ina Lamine Yamal na pokhiba matamda mahaki mama mapa sel thumgi yamna awaba khanglami matamaduda family gi marub anina makhoi gi chawna mateng pangki makhoi ani gi maming Lamine amadi Yamal oirami mama mapa na makhoi gi matengbu punsi chupaning sing nanabagi damak mahaki machanupa gi ming mateng tobirakhiba makhoi ani gi ming loduna thonki adubu miyo ani sigi identity ngasi fawba public oina takthokthri Lamine Yamal gi talent angang oringadigi top na urakhi subnagi chahi 12 da mahangna Barcelona gi famous academy La Masia da entry tauki masi adugumba academy ni masina world bu Lionel Messi Xavi amadi Andres Iniesta gumba great players sing piri La Masia da Lamine Yamal na yang na mahaki identity semki chahi nauna mahak Barcelona gi senior team da chance fangki amadi madudagi mahakna tungda leiduni yengkhide mahaki dribbling speed ball control amadi achoba match sing the confidence ta mahapu chahi khara khakta da world gi best young players sing manung da chalhanki football da success phangbaga loinana Lamine Yamal gi income su yang na hengatki
Lamine Yamal na 2025 ta Barcelona ga loinana chaurakna 4 crore euro masi Indian rupees ta 440 crore rupees ki annual contract sign tauki. Masigi mataida Adidas, Visa, Coca-Cola, American Eagle amadi Wits Wide gumba achauba international brand kaya nasu mahaka samnari. Masigi mataida Lamine Yamal ngasisu mahaki angang oiringai amadi struggle bu kaidonga kaude. Interview singda mahak toina mahaki mama mapagi kathokpa amadi mahaki awaba matamda mahaki family bu support torkiba miyo singbu ningsingli. Handak FIFA World Cup 2026 ki tournament da Lamine Yamal na mahaki creativity, pace amadi offensive capability na opponent team bu continue awaba mayok na hanki. France ki mayok tasu mahak na kayarak defense pu thugai ki penalty fangan ki amadi goal amasu score tauki adubu madu offside oiki. Lamine Yamal na World Cup final da mahaki team bu mai pahanduna mahak sumnagi World Cup mai pakpa khwaidigi chahi nauriba players singi manungda chanbata natana mahaki ming football itihas ki greatest young players singi manungda su salan ki. Lamine Yamal footpath ta chanaba thiba takiba family adudagi thoraktuna world champion fawba oikibagi journey asi sumnagi footballer amagi mai pakpa khaktagi wari natte. Masi adugumba youth lakh kayagi hope ki message ni madudi awaba fibam mayok nabagi mataida achauba mangmangbagi thongna so habli. Maram asina oiramba yai Lamine Yamal na 304 ki sign utpa khudingi masi sumnagi number amata natana mahaki maramdam struggle amadi makhoi gi mateng dagi journey asi mai pakpa ngamkhiba adugumba miyo singbu respect utpa gi symbol su udli. Video sidang asigi di matang soi fawbadang thagasari.